ꯉꯁꯤ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯇꯞꯇꯥꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯏꯁꯩ ꯃꯤꯑꯣꯏꯄꯣꯛ ꯑꯃꯒꯤ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯑꯁꯤ ꯃꯍꯥꯛꯅ ꯍꯤꯡꯂꯝꯕ ꯅꯨꯃꯤꯠ ꯃꯁꯤꯡ ꯇꯦꯟꯕ ꯅꯠꯇ꯭ꯔꯒ ꯁꯥꯡꯕꯗ ꯂꯦꯞꯇꯦ꯫ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗ ꯄꯥꯡꯊꯣꯛꯂꯝꯕ ꯊꯕꯛ ꯊꯧꯔꯝ, ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯄꯤꯔꯝꯕ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯑꯃꯗꯤ ꯄꯨꯊꯣꯛꯂꯝꯕ ꯄꯣꯠꯊꯣꯛꯁꯤꯡꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯄꯨꯟꯁꯤꯒꯤ ꯃꯃꯜ ꯂꯦꯞꯅꯩ꯫ ꯃꯤꯑꯣꯏꯄꯣꯛꯁꯤꯡꯒꯤ ꯃꯔꯛꯇ ꯍꯤꯔꯝ ꯀꯌꯥꯗ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯀꯌꯥ ꯄꯣꯛꯈ꯭ꯔꯦ꯫ ꯃꯤꯑꯣꯏ ꯈꯔꯗꯤ ꯄꯣꯛꯂꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯆꯦꯟꯅꯗꯕ ꯃꯒꯨꯟ ꯈꯔ ꯁꯥꯒꯣꯟꯅꯔꯛꯂꯕꯁꯨ ꯑꯌꯥꯝꯕꯅꯗꯤ ꯀꯟꯅ ꯍꯣꯠꯅꯕꯗꯒꯤ ꯃꯤꯊꯣꯏ ꯃꯤꯍꯦꯟ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯊꯣꯃꯥꯁ ꯑꯜꯚꯥ ꯑꯦꯗꯤꯁꯟꯅ "Genius is 1% inspiration, 99% perspiration" ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯖꯣꯔꯖ ꯕꯦꯅꯥꯔꯗ ꯁꯣꯅꯗꯤ 90% perspiration, 10% inspiration ꯍꯥꯏꯅ ꯃꯣꯠ ꯄꯤꯔꯝꯃꯤ꯫ ꯃꯁꯤ ꯃꯣꯠ ꯑꯅꯤ ꯑꯁꯤꯗ ꯄꯤꯊꯣꯔꯛꯄ ꯃꯒꯨꯟ ꯑꯃꯗꯤ ꯍꯣꯠꯅꯖꯃꯟꯒꯤ ꯆꯥꯡ ꯑꯁꯤ ꯈꯔꯗꯪ ꯈꯦꯠꯅꯕ ꯂꯩꯔꯕꯁꯨ ꯖꯦꯅꯤꯌꯁ ꯑꯃ ꯑꯣꯏꯔꯛꯄꯗ ꯏꯟꯁꯄꯤꯔꯦꯁꯟ ꯑꯃꯗꯤ ꯄꯔꯁꯄꯤꯔꯦꯁꯟ ꯑꯅꯤ ꯑꯁꯤ ꯈꯥꯏꯗꯣꯛꯅꯕ ꯌꯥꯗꯕ ꯑꯣꯏꯅ ꯎꯠꯂꯤ꯫ ꯃꯤꯑꯣꯏꯕ ꯈꯨꯟꯅꯥꯏꯗ ꯆꯥꯎꯅ ꯑꯍꯣꯡꯕ ꯄꯤꯔꯛꯈꯤꯕ ꯗꯥꯔꯋꯤꯟ ꯌꯥꯝꯅ ꯋꯥꯅ BA ꯄꯥꯁ ꯇꯧꯈꯤ꯫ ꯑꯦꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟ ꯄꯔꯤꯈ꯭ꯌꯥꯗ ꯁꯣꯏꯗꯅ ꯂꯥꯛꯈꯤꯕ ꯃꯤꯑꯣꯏꯅꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯑꯅꯧꯕ ꯄꯣꯠ ꯄꯨꯊꯣꯛꯈꯤꯕ ꯊꯣꯃꯥꯁ ꯑꯜꯚꯥ ꯑꯦꯗꯤꯁꯟ ꯈꯕꯔ ꯌꯣꯟꯕ ꯅꯨꯄꯥꯃꯆꯥ ꯑꯃꯅꯤ꯫ ꯁꯦꯛꯁꯄꯤꯌꯔ, ꯇꯦꯒꯣꯔ, PhD ꯂꯥꯏꯔꯗꯅ BA ꯐꯥꯎꯕ ꯑꯣꯏꯈꯤꯗꯕ ꯉꯥꯛꯅꯤ꯫ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯃꯒꯨꯟ ꯍꯥꯏꯕꯕꯨ ꯍꯥꯔꯗ ꯋꯥꯔꯛ ꯑꯁꯤꯇꯅꯤ꯫ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯔꯛꯄꯗ ꯋꯥꯈꯜ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯩ꯫ ꯊꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨꯒꯤ ꯄꯟꯊꯨꯡ ꯌꯧꯅꯕ ꯆꯪꯁꯤꯟꯕꯗ ꯅꯤꯡꯍꯟꯅꯒꯟꯗꯦ꯫ ꯂꯧꯁꯤꯡꯕꯨ ꯏꯈꯧ ꯂꯥꯡꯂꯛꯏ꯫ ꯋꯤꯜ ꯄꯥꯋꯔ ꯑꯉꯛꯄꯒꯤ ꯃꯁꯛꯅꯤ꯫ ꯑꯋꯥ ꯑꯅꯥ, ꯇꯨꯝꯕ ꯆꯥꯕ, ꯁꯤꯕ ꯆꯪꯕꯒꯤ ꯋꯥꯈꯜ ꯀꯥꯎꯊꯣꯛꯇꯨꯅ ꯍꯣꯠꯅꯩ꯫ ꯄꯦꯄꯔ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯑꯁꯤ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯖꯦꯅꯤꯌꯁꯁꯤꯡ ꯑꯁꯤꯒꯤ ꯄꯨꯟꯁꯤꯒ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯒ ꯆꯥꯡꯗꯝꯅꯗꯨꯅ ꯊꯥꯛ ꯑꯃꯠꯇꯗ ꯂꯩꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯎꯠꯅꯕ ꯍꯣꯠꯅꯕ ꯅꯠꯇꯦ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯩꯁꯛꯄꯁꯤꯡꯒꯤ ꯃꯔꯛꯇ ꯇꯣꯝꯊꯤꯟ ꯑꯣꯏꯅ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯁꯩꯁꯛꯄ ꯑꯃ ꯑꯣꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯏꯁꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯀꯔꯝꯅ ꯂꯥꯛꯈꯤ, ꯈꯣꯡꯆꯠ ꯑꯁꯤꯗ ꯃꯥꯏꯊꯤꯕ ꯀꯌꯥꯅ ꯈꯨꯖꯤ ꯊꯤꯍꯜꯂꯕ ꯄꯨꯟꯁꯤ ꯑꯗꯨꯗꯒꯤ ꯀꯌꯥꯔꯛ ꯍꯟꯅ ꯍꯧꯒꯠꯇꯨꯅ ꯆꯪꯁꯤꯜꯂꯒ ꯉꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯊꯝꯗꯨꯅ ꯃꯁꯛ ꯇꯥꯛꯅꯕ ꯍꯣꯠꯅꯖꯕꯅꯤ꯫ ꯂꯄ꯭ꯔꯥꯛꯄꯝ ꯖꯌꯟꯇ ꯇꯞꯇꯥ ꯏꯪ ꯁꯣꯛ 1963ꯀꯤ ꯃꯥꯔꯆꯀꯤ ꯇꯥꯡ 30ꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯅꯔꯥꯟꯁꯦꯅꯥ ꯃꯃꯥꯡ ꯂꯩꯀꯥꯏꯗ ꯂꯄ꯭ꯔꯥꯛꯄꯝ ꯕꯤꯖꯣꯏ ꯑꯃꯗꯤ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤꯒꯤ ꯃꯄꯥꯔꯤ ꯑꯣꯏꯅ ꯄꯣꯛꯈꯤ꯫ ꯃꯊꯛꯇ ꯃꯆꯦꯝ ꯑꯅꯤ, ꯏꯕꯦꯆꯥꯎꯕꯤ ꯑꯃꯗꯤ ꯃꯦꯝꯃ ꯂꯩ꯫ ꯃꯃꯥ ꯃꯄꯥ ꯃꯄꯨ ꯃꯕꯦꯟ ꯏꯁꯩ ꯑꯃꯠꯇ ꯄꯥꯝꯂꯛꯇꯦ꯫ ꯃꯥꯂꯦꯝꯒꯤ ꯁꯛꯅꯥꯏꯔꯕ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯋꯣꯜꯐꯒꯦꯡ ꯑꯦꯃꯥꯗꯤꯌꯁ ꯃꯣꯔꯖꯥꯠꯀꯨꯝꯅ ꯃꯍꯥꯛ ꯏꯁꯩ ꯄꯥꯝꯕ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯆꯥꯎꯔꯛꯄ ꯑꯉꯥꯡ ꯑꯣꯏꯈꯤꯗꯦ꯫ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯇꯝ ꯏꯁꯩꯕꯨ ꯄꯥꯝꯂꯛꯇꯕꯒꯦ ꯍꯥꯏꯕꯕꯨ ꯔꯦꯗꯤꯑꯣꯗ ꯃꯇꯝ ꯏꯁꯩꯕꯨ ꯂꯥꯛꯂꯕꯗꯤ ꯍꯦꯛꯇꯃꯛ ꯃꯨꯊꯠꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯏꯁꯩ ꯄꯥꯝꯅ ꯍꯧꯔꯛꯈꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯈꯨꯔꯥ ꯒꯟꯙꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯇꯕ꯭ꯂꯥ ꯌꯩꯕ ꯑꯃꯗꯤ ꯏꯁꯩ ꯁꯛꯄ ꯈꯔ ꯇꯝꯕꯤꯈꯤ꯫ ꯑꯗꯨꯒ ꯇꯝꯕꯤꯔꯤꯕ ꯏꯁꯩꯗꯨ ꯂꯤꯀꯣꯟ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯏꯀ꯭ꯔꯣꯐꯣꯟꯗ ꯍꯦꯛ ꯍꯦꯛ ꯁꯛꯍꯜꯂꯤ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯃꯍꯥꯛꯅ ꯁꯛꯂꯛꯄ ꯏꯁꯩꯒꯤ ꯈꯣꯜꯂꯩ ꯈꯣꯟꯗꯥꯗ ꯃꯤꯅ ꯇꯥꯅꯤꯡꯕ ꯃꯒꯨꯟ ꯌꯥꯎꯔꯤ ꯈꯪꯕꯗꯒꯤ ꯒꯟꯙꯅ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡ ꯑꯃ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯕꯨ ꯏꯁꯩ ꯇꯝꯍꯟꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯊꯛꯇ ꯃꯆꯦꯝ ꯑꯅꯤ ꯐꯨꯏꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯦ ꯑꯇꯣꯟꯕꯤꯒ ꯆꯍꯤ 15 ꯀꯥꯟꯅꯔꯒ ꯄꯣꯛꯂꯛꯄ ꯇꯥꯡꯅ ꯐꯪꯖꯕ ꯃꯄꯥꯔꯤꯕꯨ ꯑꯆꯧꯕ ꯊꯕꯛ ꯑꯃ ꯇꯧꯔꯒ ꯃꯤ ꯑꯣꯏꯍꯟꯕ ꯄꯥꯝꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯏꯁꯩ ꯇꯧꯔꯒ ꯃꯤ ꯑꯣꯏꯅ ꯍꯤꯡꯕ ꯉꯝꯂꯣꯏ ꯈꯟꯕꯗꯒꯤ ꯃꯈꯨꯔꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯌꯩꯊꯠꯄꯤꯈꯤ꯫ ꯃꯍꯥꯛꯅ ꯅꯔꯥꯟꯁꯦꯅꯥ ꯖꯨꯅꯤꯌꯔ ꯁ꯭ꯀꯨꯜꯗ ꯀ꯭ꯂꯥꯁ 1ꯗꯒꯤꯅ 3 ꯇꯝꯂꯤꯉꯩ ꯏꯪ ꯁꯣꯛ 1962 ꯑꯃꯗꯤ ꯏꯪ ꯁꯣꯛ 1965ꯗ ꯒꯧꯔ ꯂꯤꯂꯥ ꯑꯅꯤꯔꯛ ꯌꯥꯎꯍꯟꯗꯨꯅ ꯄ꯭ꯔꯚꯨ ꯑꯃꯗꯤ ꯅꯤꯇ꯭ꯌꯥꯅꯟꯗ ꯁꯥꯍꯟꯈꯤ꯫ ꯃꯆꯥꯒꯤ ꯀꯨꯝꯍꯩ ꯌꯦꯡꯅꯤꯡꯕꯗꯒꯤ ꯒꯧꯔ ꯂꯤꯂꯥ ꯌꯥꯎꯍꯟꯈꯤꯕ ꯑꯗꯨꯅ ꯏꯁꯩꯕꯨ ꯄꯥꯝꯖꯔꯤꯕ ꯃꯆꯥꯒꯤ ꯃꯐꯝꯗꯗꯤ ꯃꯄꯥ ꯃꯃꯥꯅ ꯇꯥꯜ ꯑꯃꯗꯤ ꯔꯤꯗꯝꯒꯤ ꯃꯔꯝꯗ ꯅꯩꯅꯍꯟꯕꯒ ꯃꯥꯟꯅꯈꯤ꯫ ꯃꯍꯥꯛꯅ ꯀ꯭ꯂꯥꯁ 3 ꯇꯝꯂꯤꯉꯩ ꯒꯧꯔ ꯂꯤꯂꯥ ꯑꯗꯨꯅ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯀꯥꯏꯒꯤ ꯃꯌꯥꯝꯕ ꯑꯣꯏꯅꯥꯝ ꯊꯣꯏꯕꯅ AIR ꯏꯝꯐꯥꯜꯒꯤ ꯑꯉꯥꯡꯒꯤ ꯊꯧꯔꯝꯗ ꯑꯅꯤꯔꯛ ꯏꯁꯩ ꯁꯛꯍꯟꯈꯤ꯫ ꯃꯇꯝꯁꯤꯗ ꯁ꯭ꯀꯨꯜꯒꯤ ꯐꯪꯁꯟꯁꯤꯡꯗ ꯏꯁꯩ ꯁꯛꯄꯗ ꯐꯥꯔꯁ ꯇꯥꯔꯛꯈꯤ꯫
ꯐꯥꯔꯁ ꯇꯥꯕ ꯌꯥꯎꯔꯛꯄꯗꯒꯤ ꯃꯤꯌꯥꯝꯅ ꯏꯁꯩ ꯁꯛꯄ ꯍꯩ ꯍꯥꯏꯅ ꯊꯥꯒꯠꯄꯤꯔꯛꯈꯤ꯫ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯊꯃꯣꯏꯅ ꯊꯥꯒꯠꯄꯤꯔꯛꯄꯗꯨꯅ ꯐꯥꯎꯈꯤꯕ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯊꯤꯡꯕ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯃꯐꯝ ꯃꯇꯝ ꯌꯦꯡꯗꯅ ꯏꯁꯩ ꯄꯪꯁꯛꯇ ꯁꯛꯈꯤ꯫ ꯈꯌꯥꯜ ꯑꯃꯗꯤ ꯏꯪꯂꯤꯁꯀꯤ ꯏꯁꯩ ꯅꯠꯇꯅ ꯔꯦꯗꯤꯑꯣꯗ ꯂꯥꯛꯄ ꯏꯁꯩꯁꯤꯡ ꯃꯔꯣꯜ ꯈꯪꯗ꯭ꯔꯕꯁꯨ ꯄꯪꯇꯥꯗ ꯇꯥꯈꯤ꯫ ꯔꯦꯗꯤꯑꯣꯒꯤ ꯆꯤꯟꯐꯥ ꯄꯨꯔꯕ ꯏꯁꯩꯁꯤꯡ ꯑꯗꯨ ꯃꯄꯥ ꯃꯃꯥꯅ ꯆꯠꯊꯣꯛꯈꯤꯕ ꯃꯇꯝꯗ ꯃꯅꯤꯡ ꯇꯝꯅ ꯍꯧꯅ ꯂꯥꯎꯅ ꯌꯨꯝꯗ ꯁꯛꯇꯨꯅ ꯁꯥꯟꯅꯈꯤ꯫ ꯃꯁꯤꯅꯁꯨ ꯑꯇꯣꯟꯕ ꯄꯣꯛꯂꯛꯇ꯭ꯔꯕ ꯃꯇꯝꯗ ꯅꯨꯃꯤꯗꯥꯡꯗ ꯀꯦꯔꯣꯁꯤꯟ ꯗ꯭ꯔꯝ ꯂꯝꯄꯥꯛꯇ ꯏꯟꯊꯣꯛꯇꯨꯅ ꯃꯅꯨꯡꯗ ꯀꯨꯞ ꯅꯣꯝꯊꯔꯒ ꯗ꯭ꯔꯝꯗꯨꯅ ꯇꯥꯎ ꯊꯤꯜꯂꯒ ꯏꯁꯩ ꯀꯌꯥꯁꯨ ꯁꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤ ꯆꯨꯞꯄꯗ ꯁꯥꯒꯣꯟꯅꯗꯨꯅ ꯆꯠꯂꯒꯗꯕ ꯏꯁꯩꯕꯨ ꯄꯥꯝꯖꯕꯒꯤ ꯍꯩꯅꯕꯤ ꯑꯁꯤꯃꯗꯤ ꯃꯇꯝ ꯑꯁꯤꯗꯒꯤ ꯁꯦꯝꯒꯠꯄ ꯍꯧꯈꯤ꯫ ꯃꯍꯥꯛꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯅꯔꯥꯟ ꯁꯦꯅꯥꯒꯤ ꯂꯄ꯭ꯔꯥꯛꯄꯝ ꯁꯥꯒꯩꯗ ꯁꯛꯅꯥꯏꯔꯕ ꯈꯣꯡꯖꯣꯝ ꯄ꯭ꯔꯕꯒꯤ ꯑꯣꯖꯥꯁꯤꯡ ꯀꯧꯗꯨꯅ ꯇꯣꯏꯅ ꯊꯧꯒꯜ ꯇꯧꯍꯟꯈꯤ꯫ ꯃꯇꯝꯗꯨꯗ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯄꯦꯅꯥ, ꯋꯥꯔꯤ ꯂꯥꯏꯔꯤꯛ, ꯅꯠ ꯁꯪꯀ꯭ꯔꯤꯇꯟ, ꯃꯣꯏꯔꯥꯡ ꯁꯥꯏ, ꯕꯥꯁꯣꯛ ꯇꯣꯏꯅ ꯇꯧꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯑꯣꯏꯅ ꯃꯍꯥꯛ ꯌꯥꯝꯅ ꯄꯥꯝꯅ ꯃꯃꯥꯡꯗ ꯐꯝꯂꯒ ꯇꯥꯔꯛꯏ꯫ ꯁꯩꯁꯛ ꯃꯈꯜꯁꯤꯡ ꯑꯁꯤꯒ ꯌꯥꯝꯅ ꯉꯟꯅ ꯁꯛꯈꯪꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯈꯤꯕ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯐ꯭ꯌꯨꯖꯟ ꯁꯤꯡꯒꯔ ꯑꯃ ꯑꯣꯏꯔꯛꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯈꯤ꯫ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄ ꯃꯃꯥꯡꯉꯩꯒꯤ ꯑꯅꯤꯁꯨꯕ ꯀ꯭ꯂꯥꯁꯅꯤ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯏꯔꯤꯛ ꯄꯥꯕ ꯑꯁꯤ ꯃꯄꯥꯒꯤ ꯍꯩꯅꯕꯤꯅꯤ꯫ ꯇꯨꯝꯂꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯃꯄꯥꯅ ꯄꯣꯗꯣꯜ ꯊꯥꯜꯂꯒ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯈꯤꯕꯅ ꯃꯍꯥꯛꯄꯨ ꯅꯥꯎꯁꯨꯝ ꯅꯥꯎꯇꯦꯝ ꯇꯧꯕꯤꯅꯕ ꯂꯩꯈꯤꯗꯦ꯫ ꯇꯨꯝꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯣꯟꯅ ꯊꯥꯡꯒꯠꯂꯤꯕ ꯃꯄꯥꯒꯤ ꯉꯛꯁꯝ ꯑꯍꯣꯕꯗꯒꯤ ꯎꯔꯤꯕ ꯂꯥꯏꯔꯤꯛ ꯃꯌꯦꯛꯁꯤꯡ ꯑꯗꯨ ꯋꯥꯍꯟꯊꯣꯛ ꯅꯤꯡꯊꯤꯅ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕꯁꯨ ꯕꯅꯥꯟ ꯇꯧꯗꯨꯅ ꯄꯥꯗꯨꯅ ꯁꯥꯟꯅꯈꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯄꯥꯕ ꯁꯥꯟꯅꯔꯛꯄꯗꯒꯤ ꯋꯥꯍꯟꯊꯣꯛ ꯂꯧꯁꯤꯟꯕ ꯉꯝꯕ, ꯄꯥꯕꯗ ꯅꯨꯡꯉꯥꯏꯕ ꯃꯇꯦꯛ ꯃꯇꯦꯛꯁꯨ ꯌꯥꯎꯔꯛꯈꯤ꯫ ꯃꯄꯥꯅ ꯆꯠꯊꯣꯛꯈꯤꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯍꯦꯛ ꯍꯦꯛ ꯄꯥꯕ ꯁꯥꯟꯅꯈꯤ꯫ ꯇꯣꯏꯅ ꯄꯥꯔꯛꯄ ꯑꯗꯨꯗꯒꯤꯗꯤ ꯃꯍꯥꯛ ꯀ꯭ꯂꯥꯁ 3 ꯉꯥꯛꯄꯤꯒꯅꯤ ꯀ꯭ꯂꯥꯁ 7 ꯇꯝꯂꯛꯄ ꯏꯪ ꯁꯣꯛ 1887 ꯑꯗꯨꯋꯥꯏꯗꯗꯤ ꯃꯣꯏꯅ ꯏꯔꯤꯕ ꯂꯥꯏꯔꯤꯛ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯑꯩꯁꯨ ꯏꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯂꯥꯛꯈꯤ꯫ ꯃꯤꯑꯣꯏꯕꯗ ꯄꯤꯊꯣꯔꯛꯄ ꯑꯃꯁꯨꯡ ꯍꯩꯁꯤꯡꯕꯒꯤ ꯃꯒꯨꯟ ꯀꯌꯥ ꯌꯥꯎꯖꯔꯛꯂꯕꯁꯨ ꯇꯧꯕ ꯉꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯔꯦꯞꯄ ꯄꯨꯛꯅꯤꯡ ꯂꯩꯇ꯭ꯔꯒꯗꯤ ꯑꯔꯦꯝꯕꯗ ꯃꯥꯡꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯨ ꯄꯤꯛꯂꯤꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯅ ꯏꯕ ꯉꯝꯒꯅꯤ ꯈꯟꯈꯤꯕ ꯑꯗꯨꯕꯨ ꯑꯔꯦꯞꯄ ꯑꯣꯏꯈꯤ꯫ ꯏꯪ ꯁꯣꯛ 1830ꯗ ꯃꯍꯥꯛ ꯀ꯭ꯂꯥꯁ 8 ꯏꯕ ꯍꯧꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯃꯗ ꯕꯣꯜ ꯄꯦꯟ ꯑꯃ ꯃꯨꯛ ꯂꯣꯏꯅ ꯏꯕꯗ ꯑꯔꯨꯕ ꯊꯕꯛ ꯑꯣꯏꯈꯤꯗ꯭ꯔꯦ꯫ ꯃꯆꯦꯠ ꯇꯥꯔꯕ ꯈꯣꯟꯊꯥꯡ, ꯑꯃꯝꯕ ꯑꯍꯤꯡꯗꯣ ꯊꯥꯁꯤꯒꯤ, ꯅꯣꯡꯐꯥꯏ ꯑꯃꯗꯤ ꯑꯁꯇꯀꯃꯂꯥ ꯍꯥꯏꯅ ꯃꯤꯡ ꯊꯣꯟꯗꯨꯅ ꯏꯈꯤ꯫ ꯃꯇꯝꯗꯨꯗ ꯏꯈꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅꯗꯤ ꯅꯣꯚꯦꯜꯅꯤ ꯍꯥꯏꯅ ꯈꯟꯖꯈꯤ꯫ ꯏꯕꯒꯤ ꯂꯝꯕꯤꯗ ꯆꯪꯁꯤꯜꯂꯛꯈꯤꯕ ꯑꯁꯤꯅ ꯋꯥꯈꯜ ꯈꯟꯊꯕ ꯇꯝꯕꯒꯤ ꯑꯍꯥꯟꯕ ꯈꯣꯡꯊꯥꯡ ꯑꯣꯏꯈꯤ꯫ ꯏꯈꯤꯕꯁꯤꯡ ꯑꯗꯨ ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯂꯧꯁꯤꯡꯒꯤ ꯃꯉꯥꯜ ꯀꯌꯥ ꯀꯥꯟꯁꯤꯜꯂꯨꯔꯕ ꯃꯇꯨꯡ ꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯐꯥꯎꯔꯛꯄꯗꯨ ꯅꯠꯇꯦ, ꯃꯍꯥꯛꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯏꯊꯤꯜ ꯋꯥꯈꯜ ꯃꯆꯥ ꯃꯆꯥꯁꯤꯡ ꯁꯥꯒꯠꯇꯨꯅ ꯏꯈꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯜꯕꯔꯠ ꯑꯥꯏꯟꯁꯇꯥꯏꯟꯅ ꯍꯥꯏꯔꯝꯕ "ꯏꯃꯥꯖꯤꯅꯦꯁꯟ ꯏꯖ ꯃꯣꯔ ꯏꯝꯄꯣꯔꯇꯦꯟ ꯗꯦꯟ ꯅꯣꯂꯦꯖ" ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯏꯪ ꯁꯣꯛ 1834ꯗ ꯃꯣꯏꯔꯥꯡ ꯃꯜꯇꯤꯄꯔꯄꯁ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯔꯗꯨꯅ ꯏꯪ ꯁꯣꯛ 1834ꯗ ꯗꯤ.ꯑꯦꯝ. ꯀꯣꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁꯇ PUC ꯇꯝꯕ ꯍꯧꯔꯛꯄꯗꯒꯤ TDC ꯐꯥꯔꯁ ꯏꯌꯔ ꯐꯥꯎꯕ ꯇꯝꯂꯝꯕ ꯃꯇꯝ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯁꯩꯒꯤ ꯈꯣꯡꯆꯠ ꯅꯩꯅꯔꯛꯄꯗ ꯃꯔꯨ ꯑꯣꯏꯕ ꯇꯥꯡꯀꯛ ꯑꯃꯅꯤ꯫ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩꯗ ꯏꯁꯩꯒꯤ ꯂꯝꯕꯤꯗ ꯈꯣꯡꯂꯧ ꯄꯧꯔꯧꯕ ꯑꯐꯥ ꯑꯄꯨꯟ ꯀꯌꯥ ꯂꯩꯔꯝꯕꯗꯨ ꯀꯩꯁꯥꯝꯊꯣꯡ ꯍꯣꯏꯗꯥꯝ ꯂꯩꯔꯛꯇ ꯂꯩꯕ ꯃꯅꯦꯇꯣꯝꯕꯤꯒꯤ ꯃꯌꯨꯝꯒꯤ ꯚꯔꯥꯒꯤ ꯀꯥꯗ ꯂꯩꯗꯨꯅ ꯀꯣꯂꯦꯖ ꯇꯝꯂꯛꯄꯗꯒꯤꯗꯤ ꯏꯁꯩꯒꯤ ꯄꯨꯟꯁꯤꯗ ꯈꯔ ꯃꯅꯤꯡ ꯇꯝꯕ ꯐꯪꯂꯛꯈꯤ꯫ ꯀ꯭ꯂꯥꯁ 8 ꯇꯝꯂꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗꯒꯤ ꯐꯖꯕ ꯋꯥꯍꯩ ꯄꯔꯦꯡ ꯈꯔ ꯂꯧꯈꯠꯂꯒ ꯃꯁꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯄ ꯈꯔꯁꯨ ꯍꯥꯞꯆꯤꯜꯂꯒ ꯁꯦꯝꯕ ꯃꯌꯦꯛꯁꯤꯡ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯀꯥꯕꯛ ꯀꯥꯕꯛ ꯇꯥꯕ ꯌꯥꯕ ꯃꯑꯣꯡꯒꯤ ꯁꯩꯍꯦꯛ ꯁꯩꯗꯥ ꯁꯦꯝꯕ ꯉꯝꯂꯛꯈ꯭ꯔꯕꯅꯤ꯫ ꯔꯦꯗꯤꯑꯣꯒꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯇꯥꯈꯤꯕ ꯏꯁꯩꯁꯤꯡ ꯀꯌా ꯑꯗꯨꯗꯒꯤ ꯁꯦꯝꯒꯠꯈꯤꯕ ꯁꯩꯍꯦꯛ ꯁꯩꯗꯥꯅꯤ꯫ ꯑꯗꯨꯕꯨ ꯀꯣꯂꯦꯖ ꯇꯝꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯈꯔ ꯍꯦꯟꯅ ꯐꯖꯕ ꯇꯥꯕ ꯌꯥꯕ ꯃꯑꯣꯡꯗ ꯃꯌꯦꯛ ꯏꯕ ꯑꯃꯗꯤ ꯁꯩꯍꯦꯛ ꯁꯩꯗꯥ ꯁꯦꯝꯕ ꯉꯝꯂꯛꯂꯦ꯫ ꯀꯣꯂꯦꯖꯀꯤ ꯐ꯭ꯔꯦꯁꯔꯁ ꯃꯤꯠꯇ ꯃꯁꯥꯅ ꯁꯦꯝꯖꯕ ꯏꯁꯩ "ꯍꯣꯡꯃꯤꯅꯤ ꯑꯩ ꯁꯇ꯭ꯔꯪꯒꯤ ꯁꯦꯅꯥꯅ ꯏꯟꯁꯤꯜꯂꯤ, ꯅꯤꯡꯊꯧꯅ ꯊꯧꯖꯤꯜꯂꯤ,
हाइबा असिदा सेकेंड पोजीशन ताखी ममानब सिंगर क्लास लेतब मतंदा मसाना सेमजब इसै कया फांदा ताल थिलगा सकमिनकी मतंदर सेमखिबा इसै सिंग अदु ओजा अमगी मखारा तमलगा तौखिबा नत्रगा ममानब सिंगदी नत्रगसु ममानब सिंगदी थागतनकी मसाना अपेनबा फंजकी मसाना तौजब थबक अमा निंथिना आंथोकले हायना खनखिबा असिना तुंगी इसै पुंसिदा माय पाकनबगी पादम लौनबा नापचै ओइखि कॉलेज तमनिंगै मतंदा सेमखिबा इसै सिंग नि मनुंगदा खरदी मागी अहानबा फोंखिबा ऑडियो एल्बम द पावर ऑफ अट्रैक्शन 1996 ता हापखि मियामना यामना पामनबा इसै ओइखि इसै मेल इबा अमदि सहेक सेदा सेम ngamlaba ngamle खलपदगी मियामना सखंबिबा से सप्पा अमा ओइनिंगलुबना AIR इम्फालगी इसै ऑडिशन कॉलेज तमनिंगै मतंदा यावखि ऑडिशन की निमित अदुदा ओजान नोथोरना तबला यैरगा रागम कमरी लेनबा वहंग खरा हंगलखि रागा खंगदबा महाकनदी वहाइसिंग अदुगी पाकुम पीनबगी थौना लेखिदि मखाताबा अमुक मथंगी एपिसोड ता महapचरके लोगो को ताबी बगी दमत मियाम थागचरी